ꯍꯥꯏ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯂꯥꯏꯚ ꯃꯆꯥ ꯑꯃꯇꯪ ꯑꯩ ꯇꯧꯖꯒꯦ. ꯑꯩ ꯋꯥꯈꯜꯂꯣꯟ ꯈꯇꯪ ꯃꯌꯥꯝ ꯇꯥꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯂꯩꯖꯔꯦ. ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯀꯦꯁꯦ ꯐꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯄ꯭ꯂꯁ ꯃꯦꯁꯦꯟꯖꯔꯗ ꯑꯗꯒꯤꯗꯤ ꯋꯥꯆꯞꯇ ꯑꯗꯨ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ. ꯉꯁꯤꯁꯦ ꯑꯩ ꯌꯥꯝꯅ ꯑꯩ ꯋꯥꯈꯜꯂꯣꯟꯗꯁꯨ ꯌꯥꯝꯅ ꯐꯖꯕ ꯇꯨꯡꯒꯤ ꯈꯜꯂꯒ ꯌꯥꯝ ꯐꯖꯩꯅ ꯈꯜꯂꯒ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ. ꯃꯌꯥꯝ ꯃꯨꯟꯅ ꯑꯝꯇ ꯇꯥꯕꯤꯔꯒ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯁꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯤꯔꯨꯄꯃꯥꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤꯗꯤ ꯔꯦꯞ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯡꯅ ꯔꯦꯞ ꯇꯧꯔꯛꯄꯒꯤ, ꯑꯗꯒꯤꯗꯤ ꯃꯤꯇꯣꯞꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯇꯥꯟꯊꯣꯔꯛꯄꯒꯤ ꯃꯇꯥꯡ, ꯑꯗꯒꯤꯗꯤ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ, ꯃꯁꯤꯗ ꯔꯦꯟ ꯍꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ, ꯑꯗꯩꯗꯤ ꯂꯤꯛꯀꯣꯜ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯌꯥꯝꯅ ꯇꯥꯅꯤꯡꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯋꯥꯈꯜꯂꯣꯟꯁꯨ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯦ. ꯑꯗꯨ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯒꯠꯄꯗꯤ ꯍꯩꯇꯕꯅꯤꯅ, ꯍꯩꯇꯕ ꯃꯤꯟꯁ ꯑꯗꯨꯒꯤ ꯏꯗꯤꯠ ꯇꯧꯕ ꯀꯛꯄ ꯈꯣꯠꯄꯗꯣ, ꯑꯗꯨꯅ ꯂꯥꯏꯚ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯖꯔꯛꯄꯅꯦ. ꯃꯌꯥꯝ ꯀꯣꯏꯅ ꯉꯥꯡꯕꯁꯦ ꯇꯥꯅꯤꯡꯗꯕꯅꯦ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯅꯤꯔꯨꯄꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯛꯇꯪ ꯊꯝꯖꯒꯦ. ꯃꯃꯥꯡꯒꯤꯗ ꯃꯥꯒꯤ ꯐꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯒꯁꯨ, ꯅꯨꯡꯁꯤꯗꯕ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯗꯨ ꯑꯗꯥ ꯇ꯭ꯔꯣꯜ ꯇꯧꯕꯤꯔꯒꯁꯨ, ꯍꯟꯗꯛ 4th ꯄꯣꯖꯤꯁꯟꯗ ꯉꯔꯥꯡ ꯃꯤ ꯑꯌꯥꯝꯕꯅ ꯃꯦꯛꯁꯤꯃꯝ ꯃꯩꯇꯩ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯐꯪꯕ ꯃꯉꯣꯟꯗ, ꯑꯗꯨꯅꯕꯨ ꯄꯣꯄꯨꯂꯔ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯥꯔꯛꯏꯅꯦꯕꯀꯣ. ꯅꯝꯕꯔ 20ꯗ ꯃꯥꯁꯦ ꯐꯠ ꯂꯥꯎꯅ ꯄꯤꯔꯛꯑ ꯃꯇꯨꯡꯗ 4th ꯄꯣꯖꯤꯁꯟ ꯐꯥꯎꯕꯗ ꯃꯉꯣꯟꯗ ꯔꯅꯁꯑꯞꯇ ꯇꯥꯔꯛꯄꯁꯦ, ꯃꯁꯤ ꯑꯆꯧꯕ ꯃꯤꯌꯥꯝꯒꯤ ꯍꯥꯏꯕꯗꯤ ꯁꯞꯄꯣꯔꯠꯇꯨꯅꯅꯦꯕ. ꯇꯁꯦꯡꯅ ꯁꯤꯒꯨꯝꯕ ꯁꯞꯄꯣꯔꯠ ꯇꯧꯅꯕꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛꯀꯤ ꯏꯁꯨꯗ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅꯁꯨ ꯀꯩꯅꯣ ꯇꯧꯒꯅꯦꯕꯀꯣ. ꯑꯩꯈꯣꯏꯁꯦ ꯆꯤꯡꯊꯅꯕꯒꯤ ꯍꯦꯕꯤꯠꯁꯤ ꯌꯥꯝ ꯂꯩꯌꯦꯕ. ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯉꯁꯤ ꯅꯤꯔꯨꯄꯃꯥꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯇ ꯌꯧꯕ ꯉꯝꯕꯁꯦ, ꯅꯝꯕꯔ 1, ꯅꯤꯔꯨꯄꯃꯥꯅꯁꯨ ꯀꯥꯎꯕ ꯐꯠꯇꯦ. ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯐꯅ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯁꯨ, ꯀꯩ ꯍꯥꯏꯅꯤ, ꯍꯟꯗꯛ ꯇꯥꯔꯛꯏꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯆꯧꯕ ꯅꯤꯔꯨꯄꯃꯥꯅ ꯄꯤꯒꯗꯕ ꯀ꯭ꯔꯦꯗꯤꯠꯇꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯁꯤꯗ ꯇꯁꯦꯡꯅ ꯐꯥꯔꯁꯇ ꯀ꯭ꯔꯦꯗꯤꯠ ꯀꯅꯥ ꯄꯤꯒꯅꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ. ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯅꯤꯔꯨꯄꯃꯥꯒꯤꯗꯃꯛꯇ, ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯤꯔꯨꯄꯃꯥꯁꯦ ꯉꯥꯏꯕꯗ ꯑꯗꯨꯛꯀꯤ ꯃꯤꯌꯥꯝ ꯋꯥꯅꯩꯌꯦꯕ. ꯏꯁꯥꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯉꯛꯇꯕ ꯃꯤꯅꯦ. ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯚꯣꯠ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯌꯥꯔ ꯇꯧꯔꯛꯄ, ꯄꯣꯁט ꯇꯧꯔꯛꯄ, ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯝꯄꯤꯌꯥꯟ ꯁꯨꯁꯤꯂꯥ, ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔꯗ ꯂꯩꯔꯤꯕ, ꯃꯥꯅꯁꯨ ꯁꯤꯌꯥꯔ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ, ꯀꯩ ꯍꯥꯏꯇꯥꯔꯦ, ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯥꯅ ꯋꯥꯖꯕ, ꯒ꯭ꯔꯨꯞꯇꯒ ꯁꯤꯌꯥꯔ ꯇꯧꯕ, ꯑꯃꯗ ꯁꯤꯌꯥꯔ ꯇꯧꯔꯛꯄ, ꯑꯩ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ, ꯃꯌꯥꯝ ꯑꯃꯁꯦ ꯍꯟꯗꯛꯁꯦ ꯌꯥꯝ ꯊꯤꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯟꯗꯛꯁꯦ 4th ꯀꯩꯅꯣꯗ ꯔꯟꯁꯑꯞꯇ ꯇꯥꯔꯦꯀꯣ. ꯑꯗꯣ ꯃꯊꯪꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇ꯭ꯔꯣꯜ ꯇꯧꯕꯤꯕꯒꯨꯝꯕ, ꯑꯗꯒꯤꯗꯤ ꯕꯤꯀꯤꯅꯤ ꯁꯦꯠꯂꯛꯄꯒꯤ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯁꯦꯠꯂꯛꯄꯒꯤ ꯑꯗꯥ ꯁꯦꯠꯂꯛꯄꯒꯤ, ꯍꯣꯏ, ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗꯤ ꯄꯣꯏꯟꯗꯤ ꯄꯤꯖꯔꯔꯣꯏꯒꯦ. ꯃꯌꯥꯝ ꯈꯔꯅꯗꯤ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏ. ꯑꯗꯨꯕꯨ ꯃꯤꯃꯥꯡꯗ ꯊꯣꯛꯂꯛꯑꯕꯅꯤ, ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯂꯛꯑꯕꯅꯤ, ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯀꯝꯄꯤꯇꯤꯁꯟꯗꯨꯒꯤ ꯔꯥꯎꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯠꯂꯛꯄ ꯆꯥꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ. ꯑꯗꯨꯒ ꯅꯤꯔꯨꯄꯃꯥꯒꯤ ꯋꯥꯁꯦ ꯁꯤ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯐꯥꯔꯁ ꯃꯥꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣꯁꯦ, ꯀ꯭ꯔꯦꯗꯤꯠ ꯄꯤꯕꯁꯦ ꯃꯤꯌꯥꯝꯗ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯤꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ. ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯔꯤꯄꯣꯛꯇ ꯁꯨꯃꯥꯏꯅ ꯉꯔꯥꯡ ꯔꯦꯞ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯚꯥꯏꯔꯦꯜ ꯑꯃꯁꯨ ꯆꯠꯂꯦ. ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯂ ꯃꯇꯨꯡꯗ ꯅ꯭ꯌꯨꯁꯇ ꯌꯥꯎꯕ ꯈꯣꯠꯄ ꯃꯌꯥꯝ ꯊꯦꯡꯅꯔꯦꯀꯣ. ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯌꯦꯕ. ꯏꯚꯟ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯒꯦꯔꯥ, ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯒꯦꯔꯥ, ꯀꯩꯅꯣꯒꯤ ꯃꯩꯇꯩꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯒꯦꯔꯥ, ꯄꯥꯉꯜꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯒꯦꯔꯥ, ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯁꯤ ꯂꯩꯇꯕ ꯌꯥꯎꯗꯦꯕ. ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯃꯦꯖꯣꯔꯤꯇꯤꯅꯤ ꯍꯥꯏꯔꯤꯕ, ꯃꯨꯛꯇꯅ ꯐꯩꯌꯦꯡꯗꯅ ꯂꯩꯔꯤꯕ ꯃꯦꯖꯣꯔꯤꯇꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯒꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯩꯇꯩꯗꯒꯤ ꯔꯦꯞ ꯇꯧꯔꯛꯄ ꯉꯝꯃꯛꯄ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ. ꯃꯃꯥꯡꯗꯁꯨ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ, ꯁꯤ ꯊꯦꯡꯅꯈ꯭ꯔꯦ.
sumaina khut sangam me adu torome ada torome haibagi tasengna thengnarabane bako masida aina yam detail oina ai thigatlaga kano tobudi leijade aina asoiba khari yarok oibesu ye adu nan manipuri amana Imphal area maite yamna taba jaga sibawbada akhoi rape torpa ngambagi chang akhoi haitare karan tarakpa ngambagi chang se adu matigi hengal lae bako hengal pasi kana ya soibano haragadi maite akhoi na muktana leibagi neba muktana kay haitare ay mangaire yare ay soktra loire natraga ay soktre haire poto ay imungda suloi haninga leiteba ado haijani ba wafam laksani ba wafam di kay ron tamda thoiba thogokse hayeng ju thuloi haninga leite matang da thoi haninga leite ba 25th century akhoi film ama yeng myam yeng narama mani yamba bonena kumgiba film ama ko adu su padana utkreba maduda nan manipuri akhoi na huzik yengo matam khara marak khara haitare akhoi maitai singjigi mayon ji yeng seba aigi wakhalon ne ko sina miyam gi thamak po wakhalon do natte miyam na harapadi nirupamai matang da khara haibiro o aduga huzigi kinoi likon gi matang da khara haibiro haipai matang da ina huzik rep ki matang gi huziki thoiba thodoki matang khara haijage khara maitai gi mayon je kamai toge da apu bona puba ai su mangare mi su mangare mamang gi da nan manipuri ekta roi bidani ko chahi ani humgi mamang sida kuki lan tong jungai sida ekta roi bine ba nan manipuri sida ali nan manipuri se talo hundo maga ngasai gi keno da kuki gi lan torokpa me that gi amuk kuki lan se ta amuk myam se hore e ko tawre ngai tan ja sida amuk samna ba da ai sida pangal keno pusala pai wafam dinate de pangu khu mak dinate sam pang khrana maduda kaksa byung saraga pangal ni hairoi adumadi muslim kharaga haitare tasengna mapan dai to ibra kanano di khangde kaksa bi saraga marakta khanana ba adu su torok tabana te masi ujum thengnai fake adai di huzik leiriba maitai gi akhoi gi naked haigadra yam phi komba sigumba je ekta sema thagalakpa thigalor khanda kanano karino yem kanda de hekta kaino khangde yamna sigumba jam thokalle aduna sigumbaги matangda hauji amuk nanboripuri da kokse amuk khara changjilakpagi phiyam jil laktoreba akhoi ji achumba chatpa jaga amda kadai da chattoino apubana puba organization samna ba da CSO khara chawba amana chalakanda hekta chatpa mana ilakanda hekta mafamda inba akhoi karino haibaje akhoi de huzik demand haibaje ilai leitaba demand nama ichau chawna leibisi kaino schedule tribe man haire khoina schedule tribe ki demand sida akhoi tasengna process je kai bu yore haibasi di hoi mimang da thamdraga su manung da torambi ai adubudi ai simadi aina aduda yaru bana tamni ai tasena khangjadre adubu akhoi ju demand ama darkar leisine ai social media da mujarame tamu tanaragadi 100% phangdraga ji 50% da waraga su phangni haiduna midi cookie sing di tanare ineba separate administration autonomous council adu ada ta leineba karigino maramdi makhoi da 100% phangdraga su 50% phangadi kanagani haibagi damak ta makhoi tanagimne so akhoi ri kari demand tawrageba akhoi di ka hetare defense tawba kino mana center na traga any community amana torpa matam di yaroi samna da matam amada aina mai mi changba changdabai wasuna te akhoi gi ipagum laba muiba na manipur da changpa yaro habe matamda manipur miyam di manusi adubu manipur kai bi yaba thabak tor agadi ma changbi yaro habegi mayam na ihok torpa mayam thokre jun 18 sigumba matungda ma manipur changbi yaro habedagi he changbam da sut tawni khokani adu tawni na mayam am yawre ko karigino manipur kai bi yaro habeni phana ma yerhumi orega suwana siguma to thokre adren sathi na huji kuki gi MLA tara manaraga amu mayam thole asiana mayam yawre ba fana khana chena bo su naga ga meite ge di hana suna da na ekta roi bi to gudriba ado siuma je uji thole eko thola matung da huji akhoi gi khun ngak panel leiriba adagi di akhoi gi iram dam ngak to ine na mathwai tha da na kotana myam le matu kauge likul da mu mai unjal leba likul ji sei khudingi dum hainai ko khoije masi ai khon kanna haibe wafam su natte yamna henjal le yam dina henjal le kari main henjal le hamam tamda likol sanara pa matamda akhoi lekon si sanama matamda akhoi kai haitare ai haiba thoktre sanana haidai do ai likon je sigi matang sida husik se mayam se vaira mayam ama chatleba chali si karigino hare kanda hogi ba akhoi na poktingai da leram ba akhoi na poktingai da akhoi pai puna tor sanarame ba ko lebise panna hindu gi oigera panna meite gi oira whatever am oizara sino chatnara mel lawra se chatnara me
मदुदा फजबा पोचे मदु हुंदोअमगा अखोइसे फजदबा हुजिक लाइबा ट्रेंड जी अखोइसे दम फॉलो तौरद्राबा हयंग नचाना सुदुना हय अखोइ लिकोल सिमाइ तौरमेना हुजिकदि सोशल मीडिया की खुथांगनेबा थाइनै मतमदुगददि थाइनैगी मतमदुददि मागी वीडियो लेहौदे वीडियो फुटेज लेहौदबदम मरगा करी तौरमी कमाइ चलमी कमाइना नुपी कोइरमी कमाइना लांगमी हाइबसे रिकॉर्ड लेहौदबनि उद्रेबा अदुबो हुजिकि जेनरेशन सिददि वीडियो लोई उहोरेबा वीडियो रिकॉर्ड लोई लेरेबा लेरबनिना हयंग इचा इसु सिंगदुना ओ अखोइ मैतै सिंगी लिकॉल लेरिमेबा सिगी किनो सिदी इवेंट मसाना सि चटनरमी सिदी यामना सिमाइ तौरमी बो अस याम ओक्तबा जा ओरेदना यामना ओक्तेना सिदी हेना यस ngasai aonba magi keno duna hojik 5G 6G yausla aba keno ne bako aduna maram oiraga aonba mi su ol ine hairagasu culture akhoi gi chatna bi se masi hongba yaroeba kitang kitang di hongakpadi yai hekta war ta hongdokpa akhoi gi hekta pangya yabai type ta likol se tokhalak pi se tasengna masigumba se yam tena laibak thibani masida ai am ikai ju ikai jai mi particularly aina mi pan basnu ai tabni adubu ngasai ame ta pal lage example am pal lage ko example ne ha ju aseng ba ha ju ke squai de ai gi sa ge su oiba ngangom khu king kong ne na anga ama thole hekta kya me am ji video nambi de thagala ne hoi ma ju magi popularity ta ali ne khangi माजु तसेना फॉलोअर तांदना कोतना इकाइ हिंगोइ लोइ हुंदो मगा माजु तौरैनेबा अदु खुबा म थारामोबा येंग चलिबा मिसिंदुना आइगी सागेगी मिने हाबिदि इकाइ जेबा मा जंग गोनते मैम यावी अदु अखोइ ट्रेडिशनल ड्रेस चलगा हेक्ता वेस्टर्न की मोंगदा उचित थोइदबेगी टाइप ता हेक्ता नि खाइरक पि खोपि अदि कजेंग ले उपसलानी अदि उपसला कजेंग ले उपसलागा हेक्ता पंतौदो तौबिया सलपि सिगुम्बसे अखोइ अदुम यादुना चलद्राबा अदुइदि खोइ सीएसओ सिंसु मंगाइरे अमसु मंगाइरे थिंगबा ngabra ju ngamda thingdabra ju thingnabu hone amrak sarakta ngakle mutkhini ngakle mu ngalakani ai si hayadana ai keno singsida moi thabak tawdi haibadi natte but khara akhoi da moidana tasenga sigumba culture da singnar po mising je akpa chira ama warning na taba akpa chira kari fine thian ba lak lak da fine thian ga da bane ba huzik kuki ye तौरीबा लांसिदा नागागी एरिया कुकी सिंह किलोम तोप 5 लाख ओ अदु कक्पा अदा कक्पा तौद्रो लाइवाइस अदुमाइना खोइसु मैते मना खोइ कल्चर बु येक सिंगनबा तोरागदि माउदा चौबा चैना am पीगदबनेबा मसी आई तसेंगना आई खोइगी सीएसओ इनात कनबा खुदिमक्तदा आई तसेंगना पुनिंग सिंग चिनजरे सि मतंगदि मसी मतंगदि मखोइगी मफमदु सियो हनबियु मसी अचौबा खोइगी कल्चर सिंगनरकपा मांगबा याबगी पॉसिबिलिटी हाइ तारे याम थी लेग्रे प्लीज मसी आई फोकस तसेंग तौहनजनिंगी अदुगा अखोइगी युमलक्ता अखोइगी मयांग नन मणिपुरी अखोइगी केनो रेन हांगागा अखोइगी लेहनबा खोरहनबा मैम तौबसे तौबियु थिंगजरोय आई इसाजु थिंगजरोय तसेंगना थिंगबगी राइट सुलै लेतेबा कनामदु थिंबि यारोयबा नन मणिपुरी अमा थंबा अदु थंबा बट माउंदा गाइडेड याम दे पीबियो माउंदा केनोगी आईएलपी की किनो लेरब्रा आधार कार्ड तसेंगना लेरब्रा आधार कार्ड करम लमगी आधार कार्ड नो मागी वैलिडिटी काय बुक थंबे एकोट पे हैबजे पतना डिटेल तोरकांदा माजे रेंट त थंबियो रिक्स अमा पुहलो मोइदसु ngasai पोलुम अमा थमनबियो लाई लाइन ए यार आइना यादी यार युंबो आइना यादी यारे काय नो अदु चलन बिगनो ILP की मीनिंग चलन जेबा ILP हुजिग येंगो आइना सिदा गवर्नमेंट दा थागत के गवर्नमेंट एनी अमना पाइगेरा PR ना पाइगेरा अदैदि अमना पाइगेरा एयरपोर्ट ता हुजै चले एनी एयरपोर्ट चपम तमदा एनी मणिपुरी नत्रगा एनी सक्ता खोइ सक्ता मानबा नत्रगा फॉरेनर मानबा ले ILP पापा चेक तवेबा सो अदुगी दमकता दे प्राउड तवेबा जिरी दे आई चलुदे जिरी दे कमाइ तंगनी आइदि खंगदे बट एयरपोर्ट दे अदुमत की फजना केनो से ILP केनो से सिस्टम से फजन चना होवेबा अदो इम्फाल वेस्ट तसु IDC दे चलु मम तमदा थेंगनै ILP केनो लौदोइने एक्सएन तौदोइने खोतोइने थेंगदरे मसी गवर्नमेंट लोइने तौबदि ngamba nateba adubu yum hangiba yumda akhoi bara hangiba ichin naw singna pukchen chawraba tasengna nakoina hangiba potuda leidiba nan puni puje karam miro karam midano habije munne ka da patana thido matungda hairiba mise thambiu aduga maunda
matam ama pibiyo si manung se si matung da amu agreement ikidamni ado si pose si manung da si matam sinang changakadabani si manung sida nang chatkadabani asi matung da sine silakadamni haibase moida yamna strict luram tawbo ai da seng nai kilom haijagi ai si haida ai ngonde hebam su myam lengani ai mapan da le pamatam ai yam le ta seng na mapan da phajal le pamatam da ai gi room je si manung da changgadabani si manung da leigadabani haibase yam strict tawre ba koida ai Kerala da lai Bangalore da lai main oina yam kuin kuin lai mafam je Bangalore ga Kerala ga ai kuin lai ko aina le pam matam da Delhi gumba dagi di Punjab gumba di sometimes tha ama tha ni tha ahum smai le pangak tani aduna khena ba je hojik lai mafam sing da moida matam amma si manung da halakadabani adu halakadabni ha ba je pasana strict to ba adu hai mafam di ILP chatna ba mafam na te ba hoi akoina le kana gum khran ha kan akoi di free da pangchang chang ha le ka ne ba अदो फ्रीद पंगलाई लेबदुना मणिपुर मपान लेरिबा मैतै मचा नत्रगा अखोई मणिपुर येलो मिसिंजे तसेंगना मपान गी मिसिंजे हंगोई तुकु चनबसु फ्याम यावरबनेबा इसामग थेंगनरबनेबा याम लेयबा सिगुबा मसिना मरम ओरगा मैतै सिंजे पंगयादे याबोय अदैदि मैतै दंग वनते तांखुल ओइगेरा अखोई येलो मिसिंग मेन ओइना हाइजगे मणिपुर देबुल आबा मयांग सिंजिना मखोई सिंजे कमाइना उगे मम तमदा यामना ओक्तबेगी फिबमदा उइयेबा करिगिनो अखोइना उहनबनेबा सिजे ngasi aina haijai yamna thamoidagi tholakpa pendaba ngasi rape ki yamna hujik yam phajadaba haitare sinus tu le aduga lok su laihau to ba numit ngasi ga numit manga ni sure katang di phagale aduna ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯉꯁꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯣꯅꯤ ꯅꯤꯔꯨꯄꯃꯥꯒꯤ ꯃꯇꯥꯡꯗ ꯃꯥ ꯉꯁꯤ ꯃꯥꯏ ꯄꯥꯏꯕ ꯁꯤꯁꯦ ꯀ꯭ꯔꯦꯗꯤꯠꯇ ꯑꯗꯨ ꯈꯔ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯗꯣ ꯈꯪꯍꯜꯂꯨ ꯁꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯅꯔꯛꯀꯅꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯤꯔꯨꯄꯃꯥꯗ ꯍꯥꯏꯖꯕꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯔꯨꯄꯃꯥꯒꯤ ꯉꯁꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯇ ꯌꯧꯔꯛꯏꯕ ꯄꯣꯄꯨꯂꯔ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯦꯋꯥꯔꯗ ꯐꯪꯉꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯤꯗ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯞ ꯀꯦꯁ ꯁꯤꯒꯨꯝꯕ ꯆꯠꯊꯔꯛꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯈꯨꯠ ꯁꯥꯡꯕ ꯈꯣꯠꯄ ꯑꯗꯨꯒ ꯅꯟ ꯃꯅꯤꯄꯨꯔꯤ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯒꯦ ꯃꯩꯇꯩ ꯑꯩ ꯀꯩꯅꯣꯝꯃ ꯌꯥꯝꯅ ꯐꯖꯕ ꯄꯣꯏꯟꯠ ꯑꯃꯇꯪ ꯊꯝꯖꯒꯦ ꯁꯤꯗ ꯄꯥꯡꯒꯜꯁꯤꯡꯅꯁꯨ ꯂꯥꯟꯅ ꯎꯗꯅꯕ ꯃꯥꯡꯖꯧꯅꯅ ꯑꯩ ꯍꯥꯏꯖꯍꯧꯒꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯥꯡꯒꯜ ꯑꯃꯅ ꯌꯥꯝ ꯐꯖꯕ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯦ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯑꯩꯁꯨ ꯊꯥꯒꯠꯈꯤ ꯑꯩꯅ ꯌꯥꯝꯅ मागी वहाइदो याम सपोर्ट तौबा प्लस आई मैतै दिंसु ग्यान ताहनिंबा मन मागी पोस्टदा करी हाइगे हाइबा मतमदा नुपी सिंह हाइबदी मखोइगी मीसिंग पांगल नुपी सिंह सक अखोइगी ड्रेस नालगा नत्रगा किनो तौरगा याम के मौरगा फोटो थागलकनु अदु तौगनु अदा तौगनु हाइरिबा थागलागदी अदु तौने अदा तौनेना आई स्क्रीनशॉट अमा लौरगा आई थागलखिको थागली पोतुगी आइगी ओइबा वखलोन अम फोंदोकजगेबा हाइरिबा ꯍꯧꯖꯤꯛꯀꯤ ꯄꯥꯡꯒꯜꯗꯨꯅ ꯊꯥꯒꯠꯂꯛꯏꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯃ ꯌꯥꯎꯋꯦꯕ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯄꯣꯠꯇꯣ ꯑꯩꯅ ꯃꯩꯇꯩ ꯑꯃꯗ ꯍꯥꯏꯔꯝꯃꯁꯦꯕ ꯅꯪ ꯅꯊꯧ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯛꯀꯅꯦꯕ ꯃꯤꯒꯤꯗꯤ ꯁꯞꯄꯣꯔꯠ ꯇꯧꯅꯍꯧꯋꯦꯕ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯉꯦꯕ ꯐꯩꯌꯦꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯤꯒꯨꯝꯕꯁꯤ ꯑꯐꯕꯁꯤꯗꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯁꯦꯝ ꯚꯣꯏꯁ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯃꯛ ꯑꯩ ꯊꯝꯃꯦꯅ ꯂꯧꯔꯒꯦꯕꯀꯣ ꯃꯗꯨꯒꯤ ꯃꯦꯁꯦꯖꯁꯤꯅ ꯅꯁꯥꯒꯤ ꯗ꯭ꯔꯦꯁ ꯅꯁꯥꯒꯤ ꯂꯩꯖꯔꯤꯕ ꯗ꯭ꯔꯦꯁ ꯐꯖꯕ ड्रेस सेल्प मतमदा नंगी कम्युनिटी दुना नुसीबगीदमक्ता हरावरावना कहो तौरपदी याय अदु मितोपनदी नंगोंदा आराम बिदे यंग चांस यंगपगी चांस याम वांगेबा मागी चांस यंग कांदा फंगगदी ओके महुतनी फंगद्रगसु हाइबगी वखलोंदा लावे हाइनिया लेते थाजबिउ आइना हाइजैजे मौसिंगबु ओइरो लैसाबिसिंगबु ओइरो ड्रेस अकोम अकोमबा ड्रेस नाला सेलक थागलप मतमदा एनी का कमेंदु यामनबगीदमक्ता कमेंदु यामनबगीदमक्ता पोस्ट थागलरानी अदि नुपासिंगना नाइस वेरी ब्यूटीफुल अदु अदा मैम हाइरानी अदगीदि कमेंदु हल्लुरानी हल्लुरकांदा ngसाई कमेंदु हलामनिना पर्सनल दा मेसेज थानबा खोनाबाना मैम अमसु स्क्रीनशॉट तो थागनरेदनको अदुना सिगुंबसे थोक्तनबगीदमक्ता नसा नसागी फीदो तसेंगना नुपी खुदिंगमक्ता नसागी फी कोमहनबिगनु नसाना फजना केयर लोबिरगा फजना क तौबियु मदुदुना नंगी लाइफ दा हेना मपुंग फागनी अदुम अदोमना नसागी जाति दो कनहन जेरगदे अदुम द खरा तौबियु हाइबसिगा थमजरी अदुगा अरोइबोइना आई वा स्माइल लाइफ थारा कांदा कुकी गी जोमी गी मरक्ता किनोम हाबहुद्रगदे ओंदे याम पेंजदबा अमे यावे हे अमतंग हापचरमगे मसी ngaraang ikui kui dabida kuidri ko warise toinabudi thokpa kenoni kuki singa जोमी सिंगा अदुम मारी तोय मनुंग दा उखनदना लेरिबा पोसे को
ꯂꯩꯔꯤꯕꯩ ꯇꯥꯏꯃꯤꯡꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏꯒꯤ ꯔꯤꯁꯤꯞꯁꯟꯒꯨꯝꯕ ꯀꯩꯅꯣꯝ ꯇꯧꯕꯒꯨꯝꯕꯗ ꯄꯩꯇꯦꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯎꯐꯤꯁꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯀꯩꯅꯣꯗ ꯔꯤꯁꯤꯞꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯋꯦꯜꯀꯝ ꯀꯩꯅꯣ ꯇꯧꯕꯗ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯖꯤꯟꯅꯕꯗꯨꯗ ꯄꯩꯇꯦꯁꯤꯡꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯄꯩꯇꯦꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯁꯣꯜꯁꯦ ꯀꯨꯀꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯅꯨꯅ ꯃꯣꯏꯁꯦ ꯋꯥꯔꯅꯤꯡ ꯊꯥꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤꯁꯤꯡꯅꯁꯨ ꯑꯗꯨꯃꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯣ ꯄ꯭ꯂꯁ ꯖꯣꯃꯤꯁꯤꯡꯅ ꯄꯣꯁ ꯑꯩ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯁꯤꯌꯥꯔ ꯇꯧꯕ ꯄꯣꯠꯁꯤꯗ ꯃꯌꯥꯝꯁꯦ ꯀꯃꯦꯟꯁꯦ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯒꯤ ꯀꯦꯞꯁꯟꯗꯨꯗꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯨ ꯌꯥꯎꯋꯦꯕ ꯉꯁꯥꯏꯒꯤ ꯖꯣꯃꯤꯁꯤꯡꯗꯨꯅ ꯍꯦꯄꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯑꯅ ꯃꯣꯏꯒꯤ ꯐꯤꯔꯥꯟ ꯑꯃ ꯇꯧꯔꯒ 15 ꯑꯒꯁꯠ ꯅꯨꯃꯤꯠ 15 ꯑꯒꯁꯠꯁꯤꯗ ꯏꯟꯗꯤꯌꯥ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯁꯤꯗ ꯍꯦꯄꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯐꯤꯔꯥꯟ ꯃꯅꯨꯡꯗ ꯊꯝꯃꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯍꯦꯛꯇ ꯇ꯭ꯔꯣꯜ ꯇꯧꯕꯤꯔꯒ ꯉꯥꯡꯕꯤꯌꯦꯕ ꯉꯥꯡꯕꯤꯕ ꯃꯇꯝꯁꯤꯗ ꯍꯩꯄꯥ ꯁꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯄꯟꯍꯧꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯁꯥꯊꯤꯅ ꯍꯩꯄꯥ ꯁꯤꯡꯉꯨꯕ ꯃꯤꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯆꯪꯒꯦ ꯍꯥꯏꯕ ꯆꯪꯉꯒ ꯀꯩ ꯍꯥꯏꯅꯤ ꯘꯤ ꯍꯩꯕꯁꯨ ꯍꯩꯇꯕ ꯘꯤ ꯍꯩꯕꯁꯨ ꯍꯩꯇꯕ ꯊꯥꯎ ꯍꯩꯕꯁꯨ ꯍꯩꯇꯕ ꯄꯦꯇ꯭ꯔꯣꯜꯁꯨ ꯍꯩꯇꯕ ꯁꯨꯝꯇꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯍꯩꯔꯨꯕ ꯍꯥꯏꯇꯥꯔꯦ ꯒꯙꯥ ꯑꯣꯏꯅ ꯑꯩ ꯒꯙꯥꯅꯦꯅ ꯆꯣꯡꯊꯣꯛꯆꯔꯨꯕ ꯀꯃꯥꯏꯅꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯨꯀꯤꯁꯤꯡꯗꯨꯅ ꯀꯩꯅꯣꯗ ꯖꯣꯃꯤꯁꯤꯡꯗꯨꯗ ꯊꯤꯅ ꯇ꯭ꯔꯣꯜ ꯇꯧꯔꯒ ꯉꯥꯡꯕꯗꯨꯗ ꯉꯁꯥꯏꯒꯤ ꯖꯣꯃꯤꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯦ ꯀꯨꯀꯤꯗꯨꯗ ꯆꯪꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅ ꯃꯩꯇꯩ ꯈꯔꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗ ꯅꯪꯁꯨ ꯀꯨꯀꯤꯅꯤ ꯅꯪꯁꯨ ꯀꯩꯅꯣꯅꯤꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯁꯤꯜꯂꯕ ꯍꯥꯏꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯤꯜꯂꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯃꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗꯨꯗ ꯁꯞꯄꯣꯔꯠ ꯃꯣꯏ ꯃꯁꯦꯟꯁꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯍꯥꯏꯒꯦ ꯖꯣꯃꯤ ꯀꯨꯀꯤ ꯃꯈꯣꯏꯁꯦ ꯇꯣꯉꯥꯟꯕ ꯉꯥꯛꯇꯅꯤ ꯀꯩꯗꯧꯉꯩꯗꯣ ꯄꯨꯟꯕꯁꯨ ꯌꯥꯔꯣꯏ ꯃꯈꯣꯏ ꯀꯨꯀꯤ ꯖꯣꯅ ꯃꯈꯣꯏꯅ ꯉꯁꯤ ꯄꯨꯟꯖꯟꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯦ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯃꯈꯣꯏꯒꯤ ꯂꯣꯡ ꯄ꯭ꯂꯥꯟꯅꯤ ꯃꯁꯤꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗꯁꯨ ꯀꯨꯀꯤ ꯖꯣꯁꯦ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯀ꯭ꯂꯤꯌꯔ ꯀꯠ ꯐꯖꯅ ꯊꯝꯕꯤꯒꯗꯕꯅꯤ ꯃꯤꯌꯥꯝꯅꯁꯨ ꯈꯪꯕꯤꯌꯨ ꯖꯣ ꯑꯥꯔ ꯅꯣꯠ ꯀꯨꯀꯤ ꯑꯥꯔ ꯅꯣꯠ ꯖꯣ ꯁꯤ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯈꯪꯗꯕ ꯀꯩꯅꯣ ꯇꯧꯔꯤꯅꯦꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯌꯦꯛꯅꯕꯗꯤ ꯂꯣꯏꯅꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯕ ꯌꯦꯛꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯩ ꯁꯤ ꯈꯛꯇ ꯑꯩꯅ ꯍꯥꯏꯌꯦꯅ ꯑꯩ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯅꯠꯇꯦ ꯐꯠꯇꯕꯗ ꯃꯀꯣꯛ ꯉꯥꯛꯇꯅꯦ ꯃꯈꯣꯏ ꯖꯣꯃꯤ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯤꯗ ꯀꯃꯦꯟ ꯃꯤꯒꯤ ꯀꯩꯅꯣ ꯃꯔꯛꯇꯨꯗ ꯇꯁꯦꯡꯅ ꯘꯤ ꯍꯩꯕ ꯍꯩꯔꯒꯗꯤ ꯍꯩꯔꯨꯆꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯘꯤꯁꯨ ꯍꯩꯕ ꯍꯩꯇꯕ ꯑꯗꯒꯤꯗꯤ ꯄꯦꯇ꯭ꯔꯣꯜꯁꯨ ꯍꯩꯕ ꯍꯩꯇꯕ ꯁꯨꯝꯅꯇꯒꯤ ꯀꯩꯅꯣ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯔꯒ ꯃꯣꯏ ꯃꯁꯦꯟ ꯌꯥꯁꯟꯅꯅꯕꯒꯤ ꯄꯣꯠ ꯑꯃ ꯇꯥꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯨ ꯇꯧꯕꯤꯒꯅꯣ ꯄ꯭ꯂꯤꯖ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯄꯣꯠꯁꯦ ꯀꯥꯏꯍꯜꯂꯦꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯪꯂꯩ ꯂꯩꯕ ꯑꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯩꯈꯣꯏꯁꯨ ꯑꯩ ꯏꯁꯥꯗ ꯅꯣꯡꯃꯩ ꯄꯥꯏꯗꯦ ꯀꯣꯂꯣꯝ ꯄꯥꯏꯗꯦ ꯑꯗꯨ ꯄꯥꯏꯗꯦ ꯕꯠ ꯑꯩ ꯀꯣꯛꯇꯤ ꯄꯥꯏꯌꯦꯕ ꯈꯔꯗꯤ ꯑꯩ ꯄꯥꯏ ꯍꯥꯏꯗꯨꯅ ꯑꯩ ꯑꯁ ꯅꯪꯃꯛ ꯉꯥꯏꯔꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯁꯤꯗꯕ ꯌꯥꯝ ꯀꯟꯕꯅꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯊꯤꯖꯤꯟꯅꯕꯗꯨꯅ ꯃꯤꯇꯣꯞꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯂꯝꯕꯤ ꯑꯔꯜꯂꯦꯕ ꯄ꯭ꯂꯤꯖ ꯃꯔꯝ ꯑꯗꯨꯅ ꯀꯨꯂꯣꯝꯒꯤ ꯊꯕꯛ ꯇꯧꯕ ꯀꯨꯂꯣꯝ ꯇꯧꯖꯁꯅꯨ ꯅꯣꯡꯃꯩꯅ ꯊꯕꯛ ꯇꯧꯖꯁꯅꯨ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯌꯥꯠꯄ ꯃꯤꯅ ꯄ꯭ꯂꯥꯟ ꯌꯥꯠꯆꯁꯅꯨ ꯑꯃ ꯇꯧꯕ ꯃꯤꯅ ꯇꯧꯖꯁꯅꯨ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯄ꯭ꯂꯥꯟ ꯊꯥꯡꯖꯜꯂꯛꯏꯕ ꯑꯃꯗꯨꯗꯤ ꯊꯨꯒꯥꯏꯅꯕ ꯂꯝꯕꯤꯗꯨ ꯁꯤꯟꯒꯅꯣꯕ ꯄ꯭ꯂꯤꯖ ꯃꯁꯤꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯂꯥꯁ ꯀꯨꯀꯤꯒ ꯖꯣꯃꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕ ꯈꯣꯠꯄꯗꯤ ꯇꯧꯕꯤꯒꯅꯨ ꯃꯈꯣꯏꯁꯦ ꯇꯣꯉꯥꯟꯕ ꯉꯥꯛꯇꯅꯤ ꯀꯩꯗꯧꯉꯩꯗ ꯖꯣꯃꯤꯅ ꯀꯨꯀꯤꯁꯤꯡ ꯁꯞꯄꯣꯔꯠ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯨꯀꯤꯅ ꯖꯣꯃꯤꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯃꯣꯏ ꯕꯠ ꯀꯨꯀꯤꯅ ꯖꯣꯃꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯕꯗꯤ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤꯃꯗꯤ ꯇꯁꯦꯡꯅ ꯁꯤꯃꯗꯤ ꯍꯥꯏꯒꯦ ꯃꯣꯏꯒꯤ ꯐꯨꯔꯨꯞ ꯃꯁꯤꯃꯗꯤ ꯑꯩ ꯁꯤ ꯍꯥꯏꯗꯅ ꯑꯗꯨ ꯑꯗꯥ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯈꯣꯠꯇꯅ ꯍꯥꯏꯔꯛꯄ ꯌꯥꯏ ꯇꯁꯦꯡꯅ ꯃꯥꯡꯅ ꯇꯥꯔꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯀꯨꯀꯤꯁꯤꯡꯅ ꯖꯣꯃꯤꯁꯤꯡꯒꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯃꯌꯥꯝ ꯄꯩꯇꯦꯖꯧ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯃꯥꯔꯀ ꯈꯣꯞꯆꯅꯕ ꯃꯣꯏ ꯃꯅꯨꯡꯗ ꯇꯧꯕꯗꯨꯅ ꯉꯁꯤ ꯀꯣꯝ ꯗꯁꯥ ꯇꯥꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯈꯪꯗꯗꯅ ꯀꯣꯝ ꯗꯁꯥ ꯇꯥꯕꯗꯤ ꯌꯥꯎꯔꯤꯕꯅꯤ ꯃꯔꯤꯡ ꯐꯥꯎꯕ ꯌꯥꯎꯈꯠꯂꯛꯏꯕꯅꯤ ꯃꯔꯤꯡ ꯐꯥꯎꯕꯗ ꯃꯔꯤꯡ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯅꯥꯒꯥꯒꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯈꯣꯏꯒꯤꯁꯨ ꯂꯩꯖꯔꯤꯕ ꯐꯨꯔꯨꯞ ꯑꯃꯅꯦ ꯂꯩꯖꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯤꯅꯦꯅ ꯃꯔꯤꯡꯅ ꯍꯥꯞꯆꯜꯂꯨꯕꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯗꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯀꯣꯔꯦꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯐꯥꯎꯒꯠꯂꯛꯏꯕ ꯏꯅꯥꯎ ꯍꯟꯗꯛꯄꯨꯗꯤ ꯃꯥꯏꯊꯤꯒꯤ ꯑꯗꯨꯕꯨ ꯁꯥꯟꯅꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤ ꯃꯥꯏꯊꯤꯕ ꯄꯣꯕ ꯍꯥꯏꯗꯨꯅꯤ ꯆꯣꯡꯔꯦꯛ ꯏꯅꯥꯎꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯃꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯂꯩꯖꯕ ꯑꯉꯥꯡ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯑꯗꯣ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯁꯦ ꯀꯨꯀꯤ ꯃꯅꯨꯡꯗ ꯄꯨꯁꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯀꯪꯉꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤ ꯑꯆꯧꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯅ ꯀꯩꯅꯣ ꯇꯧꯁꯟꯅꯕ ꯍꯣꯠꯅꯩꯌꯦꯕ
ꯁꯣ ꯃꯁꯤ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯅꯤꯡꯕ ꯃꯤꯇꯣꯞꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯦꯟ ꯍꯥꯡꯉꯤꯕ ꯃꯇꯥꯡꯗ ꯔꯦꯞ ꯇꯧꯔꯛꯄ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯥꯡꯗ ꯇꯨꯡꯗꯁꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯂꯥꯜꯂꯒꯗꯤ ꯅꯅꯥꯎꯗ ꯇꯥꯛꯄꯤꯔꯝꯃꯣ, ꯅꯇꯥꯎꯗ ꯇꯥꯛꯄꯤꯔꯝꯃꯣ, ꯅꯌꯥꯝꯕꯗ ꯇꯥꯛꯄꯤꯔꯝꯃꯣ, ꯑꯗꯣ ꯑꯁꯣꯏꯕ ꯌꯥꯎꯔꯒꯗꯤ ꯅꯅꯥꯎꯅꯤ ꯑꯃꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯇꯧꯔꯒ ꯉꯥꯛꯄꯤꯔꯝꯃꯣ. ꯇꯁꯦꯡꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ, ꯑꯗꯣ ꯉꯥꯡꯉꯗꯤ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯅꯤꯡꯉꯛꯀꯅꯤ, ꯑꯗꯨꯒ ꯋꯥꯀꯣꯏꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏ. ꯑꯗꯨꯅ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯦꯡꯛ ꯌꯨ.